Hi, I'm Preeti Yumnam. DUगी Matasundri College for Women haina ama leibaduda aise philosophy honors tawjari. 그런 가는 남기도 video ama set project oina thoktoreba set master na baraga set mangaleba Fashion photography, modeling, beauty pageant sigumbasina ayam inspire tawbiye meramdi mi amagi insecurity kumba thadok hallaga manghallaga midugi self confidence boost tawba matamda sina yamna mating pange haina thajai. Thongba thakpa, sketching, gardening, traveling sisu yam pamjaye. Future dasu travel vlogs kumba torokpagi plan lay. Khwaidagi hena pamba hairagadi ai ibase yamna pamjai. The few moments that I invest in writing makes me feel very comfortable, makes me feel at ease. Ai se ai oihanbada. Duna ai ibase di sunglip de pare hena khalle. Mayamna nushibidana adum hangbiragba yawi Preeti nang isay sakbro natraga nang isay sakhi khallibo kaina yam sengna haragadi ay isay sakpi ama magtinajade adubu music medium se sizinaraga ay wari dilijay thamoida phawba anam kanbi unado nushidara ahing nunglay akanbana humdoktara hayeng inung ngalaga layamdara anam kanbi unado nushidara punsida nangidamakta kanamta laytre nangidamak kanamta lepidre khalakpa matamda nangidamakti khoi layri haina may it be family or friends, may it be brothers or sisters, whoever it may be thoklaga nangonda give up sung tawbidaba adum support tawbiraga layba nangonda nungsiba pumba sour tawbiba misingdo aduda moigidamakta iba isay nay haijaba tare. Punsi haisidi dum ay view jadi never ending race ne yam complex oiba sunate samna haraga hiking ne adventurous oiba path amada leptana chatpadune domadongi patient mayam do namsilaga thambigano nurture tawbiyo puthokpiyo 그게 봐. 짝 юм유용 하비다. 그이네디다. haina ji chak se dan ke ga chena bada dugi chak se yomaga de yu se yoma ne haina adu do pula putho tamina da da 아도 난 그만에 강고 있는 어디 와 있다. akoi ma hoi wai thuni live life to the fullest habase haraga ai lotion herge please don't forget to like and subscribe storyteller infal subscribe to workout vegano 아